ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯁꯥꯗꯣ ꯋꯤꯡꯁ ꯂꯥꯎꯈ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯏꯖꯅ ꯋꯥꯍꯪꯗꯣ ꯍꯪꯂꯛꯏꯕꯅꯣ ꯉꯥꯛ ꯈꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯀꯞꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯉꯛꯁꯝꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯃꯈꯨꯠ ꯊꯥꯗꯣꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯄꯤꯔꯥꯡꯇꯅ ꯊꯜꯂꯕ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯃꯆꯥ, ꯗꯝꯆꯥꯒꯤ ꯌꯦꯅꯥꯎ ꯃꯆꯥ꯫ ꯂꯥꯏꯖꯗ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯧꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯗꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯥꯏꯔꯕ ꯊꯃꯣꯏꯗꯒꯤ ꯐꯨꯛꯂꯒ ꯍꯪꯖꯈꯤꯕ ꯋꯥꯍꯪꯅꯤ꯫ ꯀꯔꯤꯒꯤꯗꯣ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯕꯅꯣ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯖꯅꯤꯡꯈꯤꯕꯅꯤ꯫ ꯏꯈꯧ ꯂꯥꯡꯅ ꯍꯪꯖꯈꯤꯕꯅꯤ, ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ? ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯗꯨꯒꯤꯗꯃꯛ ꯅꯤꯟꯗꯥ ꯇꯧꯖꯔꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯛꯑꯒ ꯂꯩꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯏꯖꯒꯤ ꯂꯩꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯏꯗꯣ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯂꯩꯁꯤꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯉꯥꯡ, ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯗꯤ? ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯕꯁꯨ ꯃꯥ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯅ ꯌꯥꯝ ꯋꯥꯔꯧꯅ ꯈꯨꯝꯂꯩ꯫ ꯀꯩꯒꯤ ꯅꯠꯇꯦ꯫ ꯅꯪꯁꯤ ꯀꯩꯗꯧꯔꯒꯦ ꯉꯥ? ꯅꯪ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤ꯫ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯑꯒꯦ? ꯂꯥꯏꯖꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪꯁꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯕꯅ ꯃꯦꯂꯩꯒꯤ ꯃꯔꯝꯗ ꯍꯪꯒꯠꯂꯛꯑꯕꯗꯤ ꯃꯥꯅ ꯁꯥꯒꯠꯂꯤꯕ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯛꯐꯝꯗꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯉꯤ꯫ ꯀꯅꯥꯝꯇꯅ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯦꯗ ꯗꯥꯝꯆꯥ꯫ ꯂꯥꯏꯖꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯆꯤꯝꯕꯥꯜꯗ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏꯗꯨꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯄꯤꯗꯨꯗꯤ ꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯗ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯑꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯃꯤ꯫ ꯑꯉꯥꯡ, ꯑꯁꯦꯡꯕ꯭ꯔꯅꯦ? ꯀꯩꯗꯧꯔꯒꯦ ꯃꯤ? ꯑꯁꯦꯡꯕꯅꯤ ꯗꯥꯝꯆꯥ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯀꯤ ꯍꯪꯕ ꯋꯥꯍꯪꯗꯣ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯀꯔꯤ ꯈꯜꯂꯒ ꯍꯪꯂꯛꯏꯅꯣ? ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯀꯤꯁꯤꯜꯂꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯗꯥꯝꯆꯥ, ꯑꯩ ꯍꯧꯒꯠꯂꯒꯦ꯫ ꯀꯨꯏꯔꯦ ꯑꯩꯅ ꯐꯃꯨꯡꯗ ꯂꯩꯔꯤꯁꯦ꯫ ꯑꯩ ꯃꯈꯥꯗ ꯀꯨꯝꯂꯨꯒꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪ ꯍꯧꯖꯤꯛꯀꯤ ꯍꯪꯈꯤꯕ ꯋꯥꯍꯪꯗꯣ ꯑꯃꯨꯛꯀ ꯍꯪꯂꯛꯑꯣ ꯑꯉꯥꯡ꯫ ꯄꯨꯟꯁꯤꯕꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯊꯕꯛ ꯃꯄꯥꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯑꯉꯥꯡ? ꯁꯠ ꯁꯠ ꯍꯪꯂꯛꯎ꯫ ꯍꯪꯉꯔꯣꯏ꯫ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯒ ꯍꯪꯕ ꯅꯠꯇꯦ ꯗꯥꯝꯆꯥ꯫ ꯍꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯡꯃꯗ ꯃꯦꯂꯩꯒꯤ ꯋꯥ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯃꯦꯂꯩ ꯄꯜꯂꯛꯏꯕ? ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯑꯉꯥꯡ, ꯋꯥ ꯂꯣꯠꯀꯅꯨ꯫ ꯂꯥꯏꯖꯁꯨ ꯌꯥꯝ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯈꯨꯝꯅꯩ꯫ ꯈꯝꯕꯜꯂꯤꯅꯤ ꯀꯩꯅꯣ꯫ ꯃꯦꯂꯩꯒꯤ ꯐꯣꯇꯣ ꯑꯃ ꯗꯥꯝꯆꯥꯒꯤ ꯐꯣꯟꯗ ꯌꯥꯎꯔꯝꯕꯁꯤ ꯎꯕꯒꯤ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁ, ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯀꯛꯇ꯭ꯔꯤꯕꯣ? ꯑꯁ, ꯑꯩꯗꯤ ꯀꯛꯈ꯭ꯔꯦ ꯈꯜꯂꯨꯔꯒ꯫ ꯀꯛꯇꯦ꯫ ꯁꯦꯡꯂꯦꯀꯣ? ꯁꯦꯡꯂꯦ꯫ ꯄꯨꯟꯁꯤꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯩ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗꯨꯒꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤꯒ ꯇꯥꯗꯅ ꯑꯩꯕꯨ ꯃꯤꯍꯨꯟ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯋꯥ ꯍꯪꯂꯤꯗꯣ ꯀꯩꯒꯤꯅꯣ ꯉꯥ? ꯍꯦꯟꯕ ꯍꯦꯟꯗꯕ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯆꯥꯡ ꯑꯣꯟꯕ ꯉꯝꯂꯣꯏ꯫ ꯑꯩ ꯃꯦꯂꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯉꯥ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯃꯨꯛ ꯅꯨꯡꯁꯤꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯦ꯫ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯗꯥꯝꯆꯥꯒꯤ ꯑꯉꯥꯡ, ꯑꯩ ꯅꯪ ꯅꯠꯇꯅ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯂꯥꯏꯖꯗꯣ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯨꯔꯕ ꯊꯃꯣꯏꯗꯣ ꯑꯣꯏꯔꯔꯣꯏ ꯃꯇꯝ ꯍꯦꯜꯂꯦ ꯈꯜꯂꯁꯨ ꯃꯤꯀꯨꯞꯇꯨꯗꯗꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯅꯨꯡꯒꯨꯝ ꯀꯟꯈ꯭ꯔꯒꯦ ꯈꯜꯂꯝꯕ ꯊꯃꯣꯏꯗꯣ ꯄꯦꯊꯔꯛꯏ꯫ ꯑꯩꯁꯨ ꯗꯥꯝꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯑꯉꯥꯎꯕꯤ, ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯗꯨꯕꯨ ꯐꯣꯇꯣ ꯎꯔꯨꯕꯒꯤ ꯑꯃꯨꯛ ꯆꯤꯡꯊꯣꯔꯛꯏꯕ? ꯍꯣꯏ, ꯑꯩ ꯃꯇꯝ ꯑꯃꯗ ꯃꯦꯂꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯦꯂꯩꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯗꯥꯝꯆꯥ, ꯃꯦꯂꯩꯅ ꯀꯩꯒꯨꯝꯕ ꯗꯥꯝꯆꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯕ ꯊꯣꯛꯂꯗꯤ
damcha melai bu nungsi da bangam gadra oi rebema melai do mayum pan khrabani nang uriba photo do da yauriba nupa da magi nupa ni melai do macha pho yaurmani punsibagi nungsi wai kharaduna petharamba laizagi thamoido melai gi macha palakpatuda pangal sombi thamoido mikuptuda mahi chatkiba mahi chenthakiba khangodi punsibada yengkhalaga leiramba laizagi mamito samnon thaki tanjatuda anjudo laizabu kaukawduna kada prabab changli inama laizana khungge tawrakpado punsibana machin chatmelaga kayage chan ganama masangam de pothariye punsibana phamungdagi wanganglakpatuda anjusu sablepaga dacha inamado amta hawdokpiyo mamaga iniga lakhawi kwa kethel imaga pabunga bo huzuk lakpa hoi makhada baba hoiga wari sanahuriye yam thuna kumlo hairakpani hoi anjusu thokre punsibasu laizagi machin meliba makutto tamna lakthuri ima hoi lai makhada kumlomo aisu dress jeans sauga washroom da phachanguraga kumlaki hoi laizasu punsibada amuktang nungsiba miding dona yengamlaga yam thuna makhada kumkhre laizagi pakumduna punsibasu wakhal ahenba khankidri mon mayada leiriba phone do paikhalaga melai gi photo do kakthali aduga machinda nokfe toraga khoi yana mocha se eibu khaman biga dawini punsiba pukhakolaga dress to change toringai laiza do hathu ka da changi kaino adugyam pakhaliduna laiza su phiang koktagi firol do chingdana damja ai moirang da chatpadari kidoba ekhui bokto anabi henjali ai siyam uninge haiba adugi pabung nai se chalu se hai nongni ni di lairage ai firol de yam hakono kai gino damja di chalui nang chaladi ai sulakani gaino yam taning te ko damja pabung na ai khaktang hai damja di hai de is adu ek yabrane ai sulakani ai pabung da hineru khigi laiza do hoini maini hai de punsibana mabu nungsibugi wahai ama hairako khuding masado tarang chali punsibana chatkibatuda tumina yengduna lehobi punsibasu makhada yam thuna kumlei mayam phamleba manaktuda changsilaga pamo hujuk satoiro sanahalna chaloi hayeng ayungana chatkidawni gari ri pabungi du doina chapatarabro hoi chapatare punsiba haige khana thauna phana kumtharakpado maya mamangda hek haiba ngamjadi mamaido satnon tharaga nandona kyam kuina leraktono sanahal khangridam numit mari mangani phawbudi lerakto male pangna chatpa ngamdabanina lembina sanahal aikhoi se satningine sanahal gi pakom pirak-tringai punsiba sumatang charingai hairage matakom Papa, ai lakpa yagadra angang kai se yaudinina pharak tarani nongma aikhoi pulap chatlasi sanal gi wadu tabada punsibado tumina muk leikre mapa oiba mahakti nupa gi bukchel oibanara pendaba nugai taba khuding uthokti adubu mama oiribi thabadi machagi tungi punsina kari orakani khanbada wa phabu nganingdri tumina phamdana nei lembina kaidorage thaba wa mata ngangdrisibo thaba safamdo hongdoktaba makhai kaisi tawdi ji aikhoi nawbi sibu kayam watni januni khara thuna lusilu hariga kuidiri da kakhiba kumlani punsibado yam nungaitana mayam lairiduda wamta hairamdana laizagi manak tamna muglakli laiza sawalda theliba punsibaga maga luhongbagi photo duda muna yenglaga hiki kapchari punsibana stair karakpagi mukholdo dabada tarakliba mapido sasatai thoga phamung thariba domda sachangsili punsibasu wamata haidana laizagi tungdagi kolaga makoktu non tharak tawraga angang machadawna khonjeldo khajik tapthari angang nang chatkino yaroi damcha ai thanta kasida lehobutali ai kuina leiroi damcha nang adumaina tawrakanu adudi nang kuina leirkanu kariguma nang na kuina leiradi aidi moirangda nungtigi lakani laizada punsibada yengkhalaga
ꯗꯥꯝꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯣꯟꯊꯔꯛꯀꯅꯨ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯏꯃꯥ ꯍꯣꯏ ꯂꯩꯍꯧꯔꯁꯨ ꯑꯩꯒ ꯄꯥꯕꯨꯡꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯣꯏ ꯀꯣꯜꯂꯤꯁꯤ ꯊꯥꯗꯣꯛ ꯏꯃꯥ ꯍꯣꯏ ꯉꯥꯏꯔꯝꯃꯅꯤ ꯑꯩ ꯃꯈꯥꯗ ꯀꯨꯝꯂꯒꯦ ꯄꯨꯟꯁꯤꯕꯁꯨ ꯀꯣꯜꯂꯤꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯑꯒ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯣ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯍꯜꯂꯛꯏ ꯐꯖꯅ ꯆꯠꯂꯨꯔꯨꯀꯣ ꯑꯉꯥꯡ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯎ ꯑꯩꯒꯤ ꯐꯣꯟꯁꯦ ꯅꯪ ꯄꯨꯈ꯭ꯔꯣ ꯂꯥꯏꯖꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯄꯨꯟꯁꯤꯕ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯥꯏꯖꯗ ꯄꯤ ꯂꯥꯏꯖꯁꯨ ꯐꯣꯟꯗꯣ ꯂꯧꯏ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯕꯦꯒꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒꯤꯕꯨ ꯐꯤꯔꯣꯜ ꯑꯗꯨꯛ ꯌꯥꯝ ꯄꯨꯔꯤꯗꯤ ꯁꯨꯝ ꯄꯨꯔꯤꯅꯤ ꯑꯅꯥꯕ ꯃꯔꯛꯇꯨꯗ ꯅꯪꯅ ꯐꯨꯔꯤꯠ ꯂꯣꯟꯅꯕꯒꯤ ꯀꯇꯥ ꯄꯨꯔꯤꯗꯨꯅ ꯀꯔꯤꯒꯤ ꯐꯨꯔꯤꯠꯁꯦ ꯂꯣꯟꯕꯁꯨ ꯂꯣꯏꯗꯣꯔꯤ ꯑꯗꯨꯅ ꯑꯥꯗ ꯂꯩꯕꯗ ꯂꯣꯟꯕ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯐꯨꯔꯤꯠꯇꯣ ꯂꯣꯟꯕ ꯂꯣꯏꯔꯒ ꯄꯨꯔꯛꯎꯀꯣ ꯑꯉꯥꯡ ꯃꯆꯥ ꯂꯥꯏꯖꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯂꯥꯏꯖꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯣ ꯄꯥꯏꯔꯒ ꯇꯞꯅ ꯍꯨꯛꯀꯠꯄꯤ ꯑꯗꯨꯒ ꯏꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏꯖꯕꯨ ꯈꯪꯀꯣꯟ ꯑꯃ ꯀꯣꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯁꯅꯥꯍꯜꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯁꯨ ꯃꯣꯏꯔꯥꯡ ꯌꯧꯕꯒ ꯄꯨꯟꯁꯤꯕꯗ ꯌꯧꯔꯦ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯗꯣ ꯃꯤꯅꯤꯠ ꯀꯥꯡꯗꯦ ꯂꯥꯏꯖꯗ ꯐꯣꯟ ꯇꯧꯔꯛꯄ ꯂꯥꯏꯖꯁꯨ ꯑꯌꯥꯝꯕ ꯄꯥꯏꯗꯦ ꯃꯥꯅ ꯉꯝꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯈꯨꯝ ꯈꯨꯝꯖꯤꯜꯂꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯂꯥꯏꯖ ꯍꯣꯏꯗꯣ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯃꯁꯟꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯃꯔꯩ ꯊꯃꯣꯏ ꯃꯥꯅ ꯃꯆꯦ ꯇꯥꯅ ꯀꯥꯏꯔꯕꯗ ꯋꯥꯈꯜ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯗ ꯊꯧꯅꯥ ꯐꯅ ꯏꯆꯪ ꯊꯧꯅ ꯇꯧꯒꯅꯤ ꯇꯧꯔꯣꯏ ꯂꯥꯏꯖꯁꯨ ꯇꯧꯗꯦ ꯆꯥꯛ ꯏꯁꯤꯡ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯨ ꯂꯥꯏꯖꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯈꯔ ꯃꯈꯩꯗꯤ ꯑꯑꯣꯟꯕ ꯑꯣꯏꯔꯛꯂꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯄꯨꯟꯁꯤꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯤꯕꯅꯤ ꯂꯥꯏꯖꯅ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕꯅꯔ ꯄꯨꯟꯁꯤꯕꯅ ꯊꯤꯖꯤꯟꯕꯗ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯃꯔꯝ ꯁꯨꯈꯪ ꯐꯪꯗꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯅꯤ ꯂꯥꯏꯖ ꯐꯣꯟꯗꯣ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯂꯥꯏꯖꯁꯨ ꯇꯨꯝꯂꯝꯕꯗꯣ ꯃꯃꯤꯠ ꯐꯥꯛꯂꯤ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ ꯃꯥꯃꯣ ꯀꯣꯂꯤꯡ ꯂꯥꯏꯖ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯃꯤꯠꯇꯣ ꯐꯩꯅ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯛꯏ ꯄꯨꯟꯁꯤꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯂꯥꯏꯖ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯑꯒ ꯁꯣꯐꯥ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯒ ꯁꯨꯅꯤꯜꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡ 2-3 ꯆꯠꯄꯒ ꯁꯨꯅꯤꯜꯁꯨ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯃꯥꯃꯣ ꯍꯥꯎ ꯅꯧꯕꯤ ꯉꯔꯥꯡꯗꯒꯤ ꯀꯣꯜ ꯇꯧꯕꯅꯤ ꯁꯨꯡꯆꯠ ꯆꯠꯇꯦꯅꯦ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯃꯥꯃꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯃꯤꯂꯩꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯐꯪꯉꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯕ ꯃꯥꯃꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯇꯧꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯦꯂꯩꯁꯤ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ ꯀꯞꯄꯁꯨ ꯇꯣꯛꯎ ꯌꯥꯗꯦ ꯅꯍꯥꯟꯗꯒꯤ ꯀꯩꯝꯇꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯒꯗꯧꯕꯅꯤ ꯂꯥꯏꯖ ꯁꯛꯐꯝꯗꯣ ꯈꯪꯍꯟꯍꯟꯖꯤꯜꯂꯤ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞꯅ ꯍꯣꯏ ꯃꯥꯃꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯟꯁꯤꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯜꯂꯒ ꯑꯁꯨꯛꯌꯥꯝ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯅꯣ ꯅꯪꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯂꯥꯏꯖꯗ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯔꯪ ꯆꯠꯂꯤ ꯃꯃꯤꯠꯇꯨꯗꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯅꯝꯃ ꯈꯜꯂꯤ ꯗꯥꯝꯆꯥ ꯍꯥꯏꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞꯇꯨ ꯌꯧꯁꯤꯜꯂꯤ ꯗꯥꯝꯆꯥ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯏꯁꯣꯔ ꯃꯥꯕꯨ ꯋꯥꯔꯧꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯗꯥꯝꯆꯥ ꯉꯁꯤꯗꯤ ꯗꯥꯝꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯌꯧꯔꯛꯂꯤ ꯗꯥꯝꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯁꯦ ꯅꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯀꯗ꯭ꯔꯥ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯅ ꯈꯣꯟꯖꯦꯜ ꯍꯧꯔꯝ ꯑꯉꯥꯡ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯪꯂꯤꯗꯨ ꯈꯨꯝꯃꯣ ꯀꯅꯥꯒꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯥꯏꯖꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯈꯥꯝꯖꯤꯟꯖꯕ ꯉꯝꯗꯅ ꯆꯥꯛꯂꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯩꯔꯤꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯡꯂꯛꯑꯕꯗ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ
ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯄꯨꯟꯁꯤꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯗꯥꯝꯆꯥ, ꯃꯤꯀꯨꯞꯁꯤꯕꯨ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯧꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯉꯥ꯫ ꯗꯥꯝꯆꯥ, ꯅꯪ ꯃꯄꯥ ꯑꯣꯏꯔꯦ꯫ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯑꯇꯩ ꯈꯟꯖꯗꯦ, ꯂꯥꯏꯖ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯈꯟꯖꯩ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯍꯥ, ꯑꯁꯦꯡꯕꯩꯔꯣ ꯑꯉꯥꯡ? ꯑꯩꯕꯨ ꯃꯄꯥ ꯑꯣꯏꯔꯗꯕ? ꯑꯁ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯉꯥꯡ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯊꯕꯥꯛꯇ ꯂꯩꯗꯨꯁꯨ ꯍꯟꯗꯣꯛꯇꯦ, ꯀꯞꯂꯤꯕꯗꯨꯁꯨ ꯂꯦꯞꯇꯦ꯫ ꯗꯥꯝꯆꯥꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯉꯥꯡꯅ ꯈꯨꯗꯣꯜ ꯊꯝꯖꯒꯦꯀꯣ꯫ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯌꯨ ꯗꯥꯝꯆꯥ꯫ ꯅꯣꯛꯂꯝꯕꯗꯣ ꯆꯞ ꯑꯃꯨꯛ ꯂꯦꯝꯃꯤ, ꯒ꯭ꯌꯥꯟ ꯈꯪꯃꯝꯅ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯁꯛ꯫ ꯄꯨꯟꯁꯤꯕꯗ ꯀꯣꯜꯂꯤꯕꯗꯣ ꯇꯞꯅ ꯊꯥꯗꯣꯔꯛꯏ, ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯛꯑꯒ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕ ꯗꯥꯝꯆꯥꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ꯫ ꯗꯥꯝꯆꯥ, ꯃꯇꯝ ꯑꯃꯗ ꯗꯥꯝꯆꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯕꯤꯗꯣ ꯉꯁꯤꯁꯨ ꯃꯆꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯔꯩ ꯆꯦꯠꯅ ꯗꯥꯝꯆꯥꯕꯨ ꯅꯨꯡꯁꯤꯗꯨꯅ, ꯗꯥꯝꯆꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ, ꯑꯋꯥꯕ ꯀꯌꯥ ꯈꯪꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯤꯡꯂꯤ꯫ ꯑꯉꯥꯡ, ꯀꯅꯥꯅꯣ ꯅꯪ ꯉꯥꯏꯔꯤꯁꯤ? ꯃꯦꯂꯩꯕꯨꯔꯥ? ꯃꯥꯅꯦ, ꯃꯦꯂꯩꯕꯨꯅꯦ ꯗꯥꯝꯆꯥ꯫ ꯏꯆꯦ ꯃꯦꯂꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯌꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯥꯝꯆꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯅ ꯍꯤꯡꯂꯤꯌꯦ꯫ ꯍꯥ, ꯃꯦꯂꯩꯕꯨ ꯌꯨꯝ ꯄꯥꯟꯗꯦ ꯍꯥꯏꯕ? ꯄꯥꯟꯗ꯭ꯔꯤ ꯗꯥꯝꯆꯥ꯫ ꯏꯆꯦ ꯃꯦꯂꯩꯗꯣ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ꯫ ꯐ꯭ꯂꯥꯁꯕꯦꯛ. ꯁꯔ, ꯁꯣꯔꯨꯝꯗ ꯍꯧꯖꯤꯛ ꯑꯝꯇ ꯂꯦꯡꯕꯤꯔꯛꯑꯣ꯫ ꯃꯦꯂꯩꯗꯣ ꯁꯤꯗ ꯂꯩ꯫ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯨꯔꯦ ꯁꯔ꯫ ꯁ꯭ꯇꯥꯐ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ꯫ ꯃꯦꯂꯩꯁꯦ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯦ ꯁꯔ꯫ ꯃꯦꯂꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯁꯨ ꯁꯔꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏ꯫ ꯍꯜꯂꯣ, ꯇꯣꯝꯊꯤꯜ꯫ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯕꯗ ꯇꯣꯝꯊꯤꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯦꯗꯥꯝ ꯂꯥꯏꯖ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯁꯔꯗꯤ? ꯑꯩꯅꯤ, ꯃꯦꯗꯥꯝꯅꯤ꯫ ꯅꯣꯏ ꯁꯔꯒꯤ ꯐꯣꯟ ꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯇꯣꯝꯊꯤꯜꯗꯣ ꯂꯥꯏꯖꯅ ꯂꯥꯟꯅ ꯂꯧꯗꯅ ꯃꯑꯣꯡꯗ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯃꯦꯗꯥꯝ ꯁꯣꯝꯗ ꯊꯕꯛ ꯑꯃꯒꯤ ꯁꯔꯗꯣ ꯋꯥꯔꯤ ꯑꯃ꯫ ꯄꯥꯈꯠꯀꯅꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯣꯠꯄ ꯌꯥꯕ ꯋꯥꯔꯣ? ꯅꯣꯏ ꯁꯔꯗ ꯋꯥꯐꯝꯗꯣ ꯍꯥꯏꯔꯨꯈꯤꯅꯨ꯫ ꯃꯦꯗꯥꯝ, ꯑꯩꯈꯣꯏꯅ ꯂꯣꯠꯂꯒ ꯁꯔꯅ ꯈꯪꯂꯛꯄ ꯊꯣꯛꯑꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯁꯔ ꯈꯪꯗꯕ ꯌꯥꯔꯣꯏꯗꯕ ꯃꯇꯥꯡ꯫ ꯇꯣꯝꯊꯤꯟ, ꯅꯪ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯣꯔꯨꯝꯗ ꯂꯥꯛꯀꯦ꯫ ꯋꯥꯐꯝꯁꯤ ꯅꯪ ꯁꯔꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯗ ꯈꯪꯍꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯏ ꯃꯦꯗꯥꯝ, ꯑꯩ ꯊꯝꯖꯔꯒꯦ, ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ꯫ ꯐ꯭ꯂꯥꯁꯕꯦꯛ ꯏꯟ. ꯄꯨꯟꯁꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝꯗꯣ ꯂꯣꯠꯂꯤꯕ? ꯃꯦꯂꯩ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯤꯅꯣ? ꯍꯥ? ꯃꯥ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ? ꯃꯥꯅ ꯄ꯭रेग्ꯅꯦꯟ ꯑꯣꯏꯔꯤꯗꯣ ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯈꯛ ꯑꯣꯏꯔꯝꯕ? ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯒ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯑꯩ ꯊꯥꯖꯕ ꯉꯝꯗꯦ, ꯆꯤꯡꯅꯕꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯋꯥꯐꯝꯁꯦ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤꯁꯨ ꯃꯔꯝ ꯂꯩ꯫ ꯑꯗꯨꯒ ꯗꯥꯝꯆꯥ, ꯑꯉꯥꯡꯗꯣ ꯗꯥꯝꯆꯥꯒꯤ ꯌꯦꯁꯤꯡꯕꯅꯤ꯫ ꯏꯆꯦ ꯃꯦꯂꯩ ꯌꯨꯝ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤꯁꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯗꯨꯒ ꯗꯥꯝꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯏꯆꯦ ꯃꯦꯂꯩꯗ ꯄꯤꯈꯤꯗꯦ ꯍꯥꯏꯅ ꯆꯦꯟꯕꯁꯨ ꯗꯥꯝꯆꯥꯅ ꯉꯝꯂꯣꯏ꯫ ꯑꯉꯥꯡ, ꯇꯣꯝꯊꯤꯜꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ ꯄꯦꯟꯅ ꯀꯞꯆꯩ꯫ ꯑꯗꯨꯒ ꯗꯥꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯒ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯑꯩ ꯁꯣꯔꯨꯝꯗ ꯆꯠꯂꯤ꯫ ꯁꯣꯔꯨꯝ ꯌꯧꯔꯗꯨꯅ ꯑꯩ ꯇꯣꯝꯊꯤꯜꯒꯤ ꯔꯨꯝꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯏꯆꯦ ꯃꯦꯂꯩꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯀꯞꯄꯒꯤ ꯄꯨꯡꯄꯣꯝ ꯄꯣꯝꯂꯒ, ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯇꯣꯝꯊꯤꯜꯒꯤ ꯔꯨꯝꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯊꯥꯕ ꯈꯪꯍꯧꯗꯦ ꯗꯥꯝꯆꯥ꯫ ꯐ꯭ꯂꯥꯁꯕꯦꯛ. ꯂꯥꯏꯖꯗꯣ ꯃꯦꯂꯩ ꯎꯕꯗ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯃꯦꯂꯩꯁꯨ ꯂꯥꯏꯖ ꯆꯪꯂꯛꯏꯕꯗꯨ ꯎꯕꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯁꯨꯠ ꯀꯞꯄꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯇꯣꯝꯊꯤꯜꯁꯨ ꯁ꯭ꯇꯥꯐ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯣ ꯈꯪꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯦꯗꯥꯝ, ꯆꯤꯌꯔ ꯑꯃꯁꯤꯗ ꯐꯝꯕꯤꯌꯨ, ꯑꯩ ꯊꯣꯡꯁꯦ ꯂꯣꯛ ꯇꯧꯁꯤꯟꯒꯦ꯫ ꯂꯥꯏꯖꯗꯣ ꯇꯣꯝꯊꯤꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯃꯦꯂꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯇꯣꯝꯊꯤꯜꯁꯨ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯤ꯫
Laizaga Milegado tumin tumin laini. Laizadi Milegi Oriba Pibum Dubada, Masado Tarang Jakrabani. Milesu the Singna, Lisabimana Oriba Pibum Duda, Laizagi Mamangda Ikaizi, Wamata Hizabangam Tumili. Anido, Wahaduk Navangam Laroi Kanduna, Tomtil Nawahaduri. Mile, Equidinang say, Yumpan Crane, a Rabani. Mile Sukabli Kabli, Pandita. Dada when Ubiriba Poto to the Yauriba, Nupadudi, Matumacha Lerabani, Equinelli, Yumbudugi Machanapan, Potodo, Isutikali, Equitana, Luna Kapaka Lerabani. Nanga Deli the Haramba to the Serso, Namu Deli the Tiba Jatkivani, Adamunang Tiba Punkidri, Phone to Jakidri. Matam Kraleraga, Nangwadida, Nupam Gachaminawi, Nang Yumpan Kraiba, Pautabadagi, Serso to Milakivani, Nang Serbudi, Lana Kanganam. Dada when a calibo calcing the so, Rambam Tanati. I sumatam dada the sing a kangdabani. Makoibu, Ibuni Kanayam Tazaruban. I suquidri kangba. Dada Gaiga, Marilena Basida. I know I have Panalay Rani Kanduna. Moina Kalapugi Manunda, Tugai Boyrami. Imana Bugi Chepedo, Equigita to Naigundadi, Dili the Nihariga Chepen. Adug Airport Manundana, I phone the Moina Paisin Bikiban. Aduga Diligi, flight Uramri. Guatri Uramani Dada. Matamda, I the sing upon Lakidaban. Amokalakosiya the Banina, I some chapter taki. Guatiaraga, any you Budagi Folaraga, the Dagi number to the cool character. I do what the Dagi number to check it. I never say, what is Sabadi Okibudani, Sergi phone, Numitu the monkey bunny. Lizer in liver fido, Pizzinani the Piraga, Machin men Sandana, Hiki Kapi. Mele Sukapna Kapna, Numit Kranigi Matung, Hotel the Dagalamina Kibutuna. Maramoiraka, a pregnant worky. Imagi and Abagi Matasabani, the son of Sagi Matani. Mayamda, a Fundokidi, Lucin in a Tamki. A Yawakalda, Yum de Topaga, the Dagi Malak the Chaki height and a chap unit can keep it. Hatubu. Meledo, Wamakata, Hiki Kapale. Liza the Meledo on Silaga, Makata Richi. Hatubuta, Kragimatum. Changway up beside Changlaga. Imagi and Abbas Popaganda, Yumdalaki. Asap Galina, A the Dagi Kumuli Parapada, the Daddy Home Creek. Liza so, Mamma will get the head and about Tarki. He met them to the Ningway of Kaki. Ganada so, walk at Bangamda. Tamoy Sokna, a Hinka Captain Elinki. The Dana Home Crabaso, a young man Gabris and Kankid. The Dagi Nuxi could also Madi, Wangandana, Mayama Mangalu Sindana, Chixina Tamjaki, Pickly Batawaisina, Taibo Porklaga, Imai Jay Minaki Kandana, Taunapana Ilakiban, Katupana Lotunasu, a Yori Pibum Silote Haractri, Imasumatam Kralega, a Jai would be patasing to Gimaraka to Piramlaga, Taibo Palsit Hatuk to the jet creek. Imalik Gidapatum, a guinea high to the Lariba, Nicole Macheto. Makoy masin mo na rin. Aduga iginaw po ni pangang sige mapagana no hanglaki. Ay sa haydok na dumag kang lagalaki ba ni. Ay giingkol machito. Ay hichan o ikinipakat na. Uy may ama na raga ibo. Hatok na bago na ragpadagi. Ay upay lit na. Yung dudagi lo na jen horak na. Tadagi kong gulin jarak ba ni. Tomtin sa tuminalay. May lagi wari dataraga. Makari haigadam ng kangri. Laizari taranga madalakri. Melay sumapi taraduna makut manilo naraga. Laizar onsalay. Laiza, nangay bala na kanbigano. Ay sunanga dadagagi wari loy na tari. Ikoy matalan ba yawdi. Aduga ichena, may gimapam na yit ki kanbasalay di. Ay isa itan to aram na padi. Ay nahani imagi matong inkradi. Ay itan na tabadagi. Tuksik kudol siga. Isa da sago na nalarabagi. Ay ngasi pa upahing lambani. Ay natadagi kung malirapadi, nang ginakada yit kay kanalirapanati. Tayo bagi awa ano ngay kanino, masak kang riba. Tayo bang pawag riba taway sige kalaga. Chang sa pamtirapani, mihoy bagi minong siyang laga, imay jabo chang sa pampibiyo Liza. Melaydo, Liza ki makungsok na kurumlay. Liza na fukawalaga, liabliba kong pamdo kitang handoy. Iche, adamay na tawigan. Ay dilamlan bin Iche. Asi haraga Melay buhagot pi.
ꯑꯗꯨꯒ ꯃꯦꯂꯩꯒꯤ ꯃꯄꯤꯗꯣ ꯂꯥꯏꯖꯅ ꯇꯩꯊꯣꯛꯄꯤꯔꯒ ꯏꯆꯦ ꯀꯞꯀꯅꯨ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅꯤ ꯏꯆꯦ ꯅꯣꯏ ꯀꯅꯥꯝꯇ ꯂꯥꯟꯗꯦ ꯅꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯤꯕꯁꯦ ꯑꯩ ꯍꯥꯛꯇꯛꯇꯒꯤꯅꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯐꯥꯎ ꯀꯔꯤꯒꯤ ꯏꯆꯦꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯏꯆꯦꯅ ꯋꯥꯔꯝꯒꯗꯕ ꯗꯗꯥ ꯀꯥꯏꯅꯕꯗ ꯀꯥꯏꯔꯝꯒꯗꯕ ꯊꯃꯣꯏ ꯑꯩ ꯈꯪꯉꯤ ꯏꯆꯦ ꯑꯩꯁꯨ ꯃꯩꯆꯥꯛ ꯀꯌꯥ ꯏꯁꯥꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯑꯕꯅꯤ ꯁꯤꯗꯒꯤꯗꯤ ꯏꯆꯦ ꯅꯪ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯗꯗꯥꯅꯁꯨ ꯏꯆꯦꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯒꯅꯤ ꯌꯨꯝꯗ ꯆꯠꯁꯤ ꯏꯆꯦ ꯑꯗꯨ ꯌꯥꯗꯦ ꯂꯥꯏꯖ ꯑꯗꯨ ꯌꯥꯗꯦ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯔꯦ ꯇꯥꯕꯗ ꯃꯣꯏꯗꯤ ꯏꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕꯅꯤꯅ ꯏꯃꯨꯡꯗꯨꯒꯤ ꯏꯖꯠꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯖꯠꯇ ꯄꯤꯔꯧ ꯁꯣꯏꯗꯅ ꯇꯥꯜꯂꯛꯀꯅꯤ ꯐ꯭ꯂꯥꯁꯕꯦꯛ ꯏꯟ ꯂꯥꯏꯖꯗ ꯍꯤꯒꯤ ꯀꯞꯄꯤ ꯄꯨꯟꯁꯤꯕꯁꯨ ꯃꯆꯥꯗꯣ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯏꯆꯦ ꯃꯦꯂꯩꯅ ꯌꯥꯈꯤꯗꯦ ꯕꯕꯥꯒꯤ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯌꯨꯝꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯒ ꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯒ ꯃꯣꯏꯔꯥꯡꯗ ꯏꯃꯥꯒꯤ ꯃꯐꯝꯗ ꯏꯆꯦ ꯃꯦꯂꯩꯕꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯛꯈꯤꯕꯅꯤ ꯑꯩꯅ ꯅꯣꯡ ꯅꯤꯅꯤ ꯆꯠꯂꯨꯕꯗꯁꯨ ꯏꯕꯣꯛ ꯅꯥꯕꯒꯤ ꯅꯠꯇꯦ ꯏꯆꯦ ꯃꯦꯂꯩꯕꯨ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯗꯥꯝꯆꯥ ꯄꯨꯟꯁꯤꯕꯗꯣ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠꯇꯩꯊꯣꯛꯑꯒ ꯂꯥꯏꯖꯒꯤ ꯂꯤꯡꯖꯨꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯦꯂꯩ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥ ꯑꯩ ꯃꯦꯂꯩꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯉꯥꯡ ꯆꯨꯝꯃꯤ ꯑꯩ ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯁꯦ ꯑꯉꯥꯡ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ